Hello ma'am, ngasi ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯑꯃ ꯃꯌꯥꯝꯗ ꯄꯨꯖꯔꯛꯀꯦ ꯑꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯁꯤꯗ ꯊꯧꯕꯥꯜ ꯇꯨꯔꯦꯜꯅꯦꯕ ꯆꯦꯜꯂꯤꯁꯦ ꯁꯤꯒꯤ ꯇꯨꯔꯦꯜꯁꯦ ꯃꯊꯛꯇ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯊꯣꯡ ꯑꯃ ꯍꯧꯖꯤꯛ ꯁꯥꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯊꯣꯡ ꯁꯥꯕꯁꯦ ꯁꯨꯝ ꯃꯦꯃꯣꯔꯤꯒꯤ ꯑꯣꯏꯍꯧꯅꯕꯅ ꯑꯩꯅ ꯃꯌꯥꯝꯗ ꯄꯨꯖꯔꯛꯄꯅꯦ ꯁꯣꯝ ꯋꯥꯡꯃꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯋꯥꯡꯈꯦꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯅꯦꯕ ꯑꯗꯨꯒ ꯁꯤꯅ ꯄꯣꯏꯔꯧꯈꯣꯡꯖꯤꯟ ꯍꯥꯏꯇꯥꯔꯦ ꯑꯗ ꯍꯧꯖꯤꯛ ꯃꯈꯣꯡꯁꯤꯗ ꯂꯩꯔꯤꯕ ꯄꯤꯂꯔꯁꯤꯡꯁꯦ ꯍꯧꯖꯤꯛ ꯁꯤ ꯂꯩꯔꯤꯕ ꯀ꯭ꯔꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯀꯠꯂꯒ ꯑꯦꯗꯖꯁ ꯇꯧꯕꯒꯤ ꯐꯤꯒꯔꯗꯨꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯋꯥꯡꯃꯗ ꯁꯤ ꯂꯩꯔꯤꯕ ꯊꯣꯡꯁꯤꯅ ꯁꯤ ꯑꯔꯤꯕ ꯊꯣꯡꯅꯤ ꯁꯤꯗ ꯂꯩꯖꯟ ꯁꯤ ꯂꯩꯔꯤꯁꯤ ꯂꯤꯇꯥꯟ ꯊꯣꯡꯅꯤ ꯑꯔꯤꯕ ꯁꯤ ꯊꯣꯡꯁꯤ ꯑꯗꯨ ꯂꯤꯇꯥꯟꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯉꯜꯂꯤꯉꯩ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯆꯞ ꯆꯥꯅꯗꯤ ꯈꯪꯖꯗ꯭ꯔꯦ ꯆꯍꯤꯁꯦ ꯑꯗꯣ ꯑꯗꯨꯝ ꯉꯟꯅ ꯁꯥꯔꯝꯃꯕ ꯊꯣꯡꯅꯦꯅ ꯍꯥꯏꯕꯤ ꯑꯍꯜꯁꯤꯡꯅ ꯑꯗꯣ ꯊꯣꯡꯒꯤ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯑꯁꯤꯁꯨ ꯆꯪꯉ ꯑꯗꯨꯝ ꯆꯠꯂꯛꯀꯦ ꯊꯣꯡꯒꯤ ꯐꯤꯕꯝꯁꯦ ꯌꯥꯝ ꯊꯤꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯃ ꯍꯧꯖꯤꯛ ꯁꯥꯕꯒꯤ ꯐꯤꯕꯝꯁꯦ sini lagi juga. Ayamnya di loisalnya itu setelah itu main makum ya, frame di sana luar gitu, main lagi baju cinta itu, paket pergi, luar ni lagi juga. Jadi apa lagi macam yang mana, kalau sesuatu hari kita nak tahu. Tentang misalnya posisi kongisan haf yot keju tentang ulag yot itu tentang kalau ini pilar mau kong yot kita jam dah ya tar yot oke matang ulag ya ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯂꯦꯞꯆꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯇꯥꯟ ꯊꯣꯡꯁꯤꯒꯤ ꯃꯌꯥꯏꯗꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯦꯞꯆꯔꯤꯁꯦ ꯊꯣꯡꯁꯤꯒꯤ ꯃꯌꯥꯏꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯁꯤꯅꯤ ꯀꯟꯅ ꯁꯤ ꯃꯦꯆꯤꯟ ꯀ꯭ꯔꯦꯟꯁꯤꯅ ꯊꯥꯡꯀꯠꯂꯒ ꯀꯟꯅ ꯄ꯭ꯔꯣꯁꯦꯁ ꯆꯠꯊꯔꯤ ꯍꯥꯏꯇꯥꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯃꯣꯏꯅ ꯄꯤꯔꯤ ꯊꯧꯕꯥꯜ ꯇꯨꯔꯦꯟ ꯆꯦꯜꯂꯤꯁꯤ ꯃꯌꯥꯏꯗ ꯐꯥꯎꯋꯦ ꯇꯨꯔꯦꯟꯒꯤ ꯆꯦꯜꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯀꯜꯂꯦ ꯍꯧꯖꯤꯛ sida ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯤꯗ ꯄꯥꯟꯈꯠꯀꯗꯕ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡꯗꯨꯅꯤ ꯁꯤꯗꯁꯨ ꯌꯥꯝ ꯂꯩꯔꯤꯀꯣ ꯂꯩꯔꯤꯁꯦ ꯑꯁꯣꯝ ꯋꯥꯡꯃꯗꯁꯨ ꯂꯩꯔꯤ ꯃꯊꯪ ꯎꯠꯂꯛꯀꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯂꯣꯝ ꯁꯥꯏꯗꯠꯇ ꯊꯧꯕꯥꯜ ꯋꯥꯡꯈꯦꯝꯒꯤ ꯁꯥꯏꯗꯠꯇ ꯂꯩꯕ ꯃꯥꯒꯤ ꯃꯈꯣꯡꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡꯗꯣ ꯍꯧꯖꯤꯛ ꯁꯤꯗ ꯄꯥꯟꯈꯠꯀꯗꯕꯒꯤ ꯊꯕꯛ ꯃꯤꯁꯇ꯭ꯔꯤꯅ ꯍꯦꯠ ꯃꯤꯁꯇ꯭ꯔꯤꯅ ꯀꯟꯅ ꯄꯥꯏꯔꯤ ꯀꯟꯅ ꯃꯈꯣꯡꯁꯤ ꯍꯧꯖꯤꯛ ꯅꯠ ꯐꯥꯔꯒ ꯕꯨꯜꯗꯨꯁꯤꯡꯁꯦ ꯐꯥꯖꯤꯜꯂ ꯁꯝꯖꯜꯂꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯩꯔꯤꯕ ꯄꯅꯥ ꯔꯤꯡꯁꯦ ꯌꯦꯡꯉꯨꯁꯦ
My net 41 is 41 amana 46 41 46 ne ko Venus ki sina size 41 46 sina panazin mang sina sims sidi kya na 40 yengi sa 41 ne le si Pari bu buldu net singjai tar se 41 atan Paris isle 41 matang se phajala kaden sele mayam matang samjala ga hoje chemistry jina kana su samjali hetar amle ga sai de makong khuse pankit kadal jai bet yam jani yot sing sida le riba ma de ma pa de le riba de manung de ga jam tar sai jam tare yot ses de le riba me yot me am de yam he tar yot sing ma ti yam he yot sing de de le riba yot yam he sida de le ri je yot sing je Sina khoge thawal wang kemi sai ne lepchari mafam jina thawal wang kemi sai tagi yang khogi magi sakpham hai tare sakpham duni ji uri baza shom da pan kaliba koi mystery jing pan kaliba makong ko singja sila lai ra sila si makong sida ga tu matam da angkat pier ni hai bagi pau do ti re kui dina dum sangat ya bagi pen da lai ra cái mà suy này tôi sẽ thổi cái màn máy keng chứ thổi cái chỉ là lấy tôi thong yết kia tên này còn sông hoàng rồi lấy ra sông hoàng tên này hiện là yam mà đấy rồi yam đi yam ấy sẽ lấy bây giờ thong yết sinh chứ xong rồi pareng yam lấy làm bát cái ground đó tôi nghĩ dari thâu dân đó na ba na mà cái khil cái tham đại ta sẽ lấy đấy Sam này đấy, yốt sinh cái sự diện đây, nhà mới hay yốt, ví dụ,យើងsẽ được bắt con này, quen chưa, transport tàu, lô kia nó sẽ, ôi tung ra cái mà nó làm bị ta ok ada là chuyện mong chút sao lẽ ada cái này đi bắt tung phim đó sẽ lấy đấy mà thằng ta hàng pang kalkan đâu mà em đâu quan trọng cái rồi cái gì tung chỉ sản cái nó phun nào ta tung rồi nó phun nào ta cái gì làm đầm sinh là cái gì nhé tiếng pang bị đi ba yam ba sinh hal sinh nó agak tu phun đục chơi em đấy cái gì kendra sĩ cái andro kendra sĩ cái gì honorable MLA bisa koigi lagi saya tega tarana ingin panjang juga saya kumar kamajam thar bukunduk sere ko se tu matamda question birakani hai bagi thaja bodu thamjaraga ngasi da notu dai bose yang yafam dage kainer se okay bye